Kaigumba aina puthoraiba patent fangaba aigi products ya kanagumbi amana aina khangaba ko social media gi khuthangda ni khangde kanagumbam de ni khangde aingona proof lairaba proof se laira kanda di aina magi mathakta ai case file tawba yaiba aigi lairiba mafam dugi civil court amda chatlaga ai case file tawba yai adugi matung ina aigi potugi matung ina ai compensation phangbam thoe adu copyrights gi matang da di madam na hafe pambi gi ko copyrights ma di karino masi matang da katang mamuta na tru amtang thambiram copyright hai ko copy amadi right ne basila la ise wahi ani thoi ko copy hai di aina adugi right tu ne ba copy tawbagi aingonda phangiba right tu ne isam samna haibada aduna copyright haigadi yam asengba da di masi tasengna akhoi gi nongmagi oiba akhoi na numi khudingi thengna ba pot amayam oidoi ni copyright se adu copyright si di intellectual property right ta nautaraga su copyright haiba posidi akhoi mioi ba khuding mangna taraba wafam amakak su oi masi anobadi natte adu copyright hairaga di sidai se lakadoi si se suppose khudam oina haibada saireng iba mi sina saireng iba aiba si saireng du da saithara iba wahi season ara iba posya achamba wahi di natte aduma irakna bo hona bada ma ahing tuma moidoini numit kayani ma ahing tuma moidoine ba sagalangna ba saireng du ma phajana ba mawong da thamakna bo hona bada wari iba mi bu oiro natraga koigi lai iba oiro ko si mayam se makhoi se author hairani ko lai iba moi mapu se ko aduna si makhoi da leigane ba copyright na haidoi se piroi se makhoi da right se pirane ba then akoi literary work kai lai se somda changa ani ko artistic drama gi isai gi ko adigi compose tawbagi cinematography gi sound recording gi adi photography gi sugumba mayam je isai nongmai jagoi haidi jagoi haibda choreographer amana mana mada theiba thangiba khongthang ko masi achamba natie ba ko adu magi oidoine ba adu kanamta na kaino loba yaba natie ba ana sugumba mayam se adigi kanagumba amna sakhiba isai sakpa isai duda mangonda lyrics madal laiba wahi se masi loba yade film ama puthorok matam da su film da kaidawi haiba matam da hana hujikpudi khara phare ko manipur da hana tawrami sidi film ma cinema holam da madu kaino kaptringai da distributor gi khud yodingai da mark kaino da han public te yawi ko adana lupa kun kun thra piraga city ke seram da khoi pangphang phangnarami ko adu piracy kawe ba adu ain gi da yade ba ko intellectual property law gi mantung ina madu akhoi madu ain gi wang madan leiba pot ama khangni madu dandi phangbam tho ine ba maram di film ama produce over haiba si producer duna paisa thadara puthora ani director duna mada direction pira kanda magi crew hai tare ko crew members mayam the actor actress moi pullaga mayam du puthora kana film du wana puthora ine matam changi ni madam mi mayam ma changi ba adu mayam do distributor daga yendara kana mai kaino da jurisdiction du daga dumain tawraga sales it tawra kanda kona ayaba se leina kanda cinema da kapai wari ni dana hujiksina cinema se yodingai da hana piracy thokpa hai ko piracy thokpa id dumaina masa mapu yodana admai lana pose puthoga yohon ba sendal lambirom da chatpa se aduna copyright sina adugumba mayam dubu protection pi hai ba pu du ngak tani ba ko adai tardi aina asu yamna wana kaino tawraga izara iba sagachara iba jagoi khangde isai khangde ko lairaibe mayam si ai gini adai tardi si se lona intellectual property na kai haige haiba matam da sugumba gi se copyright ki da mangonda matam khara piri ko adi author sing sida owner hai tare makhoida akoi gi lifetime of the author plus 60 years ne yam sangaba matam ama khakne ba masi akoina masak khangbi ba hai tare makoina tawrai ba thabak sing do amadu kana ba entertainment gi oiba nungai ba pot ama khakni dana ko ana life of the author plus 60 years ne ba sigi manung se siman mapu oiraga leiga doine ba copyright ki sina 60 years life of the author duga plus 60 years amaga yauri ba ar sibo manung sida kana gumbi amtana se tombana iriba isai saireng do magini adun hairiba period tu bodi magi oina leidoine ba madu copy tawba yaroe ba adu copy tawge hai taragadi man ayaba pithor agadi kaisu kaide ayaba lawragadi ko ade exhibition daga tawna khoi puthok tanaga yoliba pamphlet putho ena khalasu ba ko yade ba ayaba du yauragadi yadoine ba adu ne ngasagi copy and right ai copyright hai reise ado masije kai hai tare kanagumba magi pose copy tawraga saireng oiro isai oiro film je duplicate puthore ena khalase ba adu magi right am chauna leba adu mai mathakta ngasagi pot process ti khara adu manarani ko aidi ai intellectual property gi oiba tongan ba lo kainoni
court to lejadabani na akhoi di common noiba court akhoi gi civil court ta ne ko chakani high court ta chakani yadraga na supreme court ta na akhoi na chatkane ba ko sujata aduna akhoi na sumaina process se leye aduna akhoi na magi time period hai tare ko sibong manung di man adu mapu oira laigani bagi right ni mana license pi thoke haibra natraga assign toge haibra city magi apamba tare ko aduga license hai taraga di license haibadi karigumba matam kharagi damakta akhoi miyoi ani gi marakta yanaba pona makang lakpado aidi mapu du di sagi sairing iriba midui mapu oidoini adagi isai saiba isai dubu iriba lyrics to ma oidoini drama sanariba drama dugi wari iriba do mapu di mana oihotaraga su matam kharagi chahi manga oibeyai tara oibeyai ko adudo mana mangonda license pithokpa haitare nang season na jaw yayena adu once mana chahi manga do loi gitara gadi tara bo loi gitara di yana bai matungina amu mapuma amu hanjalaga oige doine ba sibo koina license kawe ba ko license bi ba haidana sida natana mana su assign toktoki ba yae ba haidi amatam khara nang season na ro aigi kaino se mangonda ai ichanu pada mai maming da thanamage mai maming da kaino to horage natraga some period ki damakta assign tokthokra su yae ba ko adu mana lai gitara laitaba thoena khalase ba ado kanaguma pot amna ngasai mi amna madui pot to copy tawrena taraba ko adoi tari ma masaje laigi daba thokpa taraga su magi next mai nupi orambe ai macha lerembe ai ko akoina magi behalf ta hai tare mahut silaga case file tawba yagani ba